Online Manipurgi Nungthilgi Paumiyeng Tabiriba Pumnamangpu Thoilai Shramna Khurumjari Ahanbada Maruoiba Pau Churchanpurda Machin Manaw Ani Swimming Pool da Irangna Duna Lekhidre Kuki Inpi Churchanpur Office Manakta Laiba Swimming Pool Amada Machin Manaw Ani Iroiba Sanabada Irangna Duna Lekhidre Haidi Thaudo asing ngarang nungthil pung 3 rom tarakpa adwaida thokibani Lekhidraba angang ani adu Pisgha Chuiwangdagi Kamgausem Mapan Amadi Lelensung Taret Apokpa Hongmingthang Kawi Haidi Katarakpa update asidi hiyai khoma news tagi lokhajarake ngasi nongmagi oiba Kukigi Choirol Kuki se real Nagani Kuki se real Hindu ni haiduna Kuki Nupi amana fongdokli Katarakpa update da chahi hum da ngariba macha hatoklaga nungsinaba nupaga leminaramle nungsinaba nupaga leminaba fangnaba hek pokjaba chahi hum khakta ngariba macha nupibu hatoklamba nupi ama pulisna phagatkhre haidi Thaudo ase Bihargi Muzaffarpur da thokibani pulisna pirakpa report amagi matung inna nupi macha asigi mamana mahaki mapuroibaga leiminaba pamlaktabadagi atopa nupa amaga aronba mari thamlaki adum oinamak nungsinariba nupa aduna angang adubu mahaki manakta puraktanaba khangalakpadagi angang mama asina macha nupibu hatoklaba matung suitcase manungda hapchilaga langthuklambani hairi macha hatpada chenariba mamabu pulisna wahang pahong chathabada India gi maming leraba TV reality series Crime Patrol yenglubadagi asiguma wakhal asi polakhibani hairi update da sakang daba singna BDF personnel dagi overpower tawduna nongmai ahum lakhiba adu thangmayun AC MLA Joy Kishan gi farmhouse tagini hairi ngarang numidang pung 9 kulnom tarakpa adwaida awang laikin thabigi mafam amada masak khangdaba khulai paiba mioi kharana BDF personnel dagi overpower tawraba matung SLR nongmai ahum lakhibadu thangmoiban AC MLA kumukjam Joy Kishan gi farmhouse ta leiramba BDF personnel marigi manungda personnel ahum dagi hairiba nongmai asi lakhibata natana maruthana yawa megjin mari amasu pukre hairi thaudo asi thokraba matung ngarang numidang dagi haunang masing yamnaba security force singna thaudok thokpam da changsinduna akoibada leiba mafam singda thiba humbagi thabak chathaki adam oinama mullaga pukhiba nongmai amadi magazine adu hojik fawbagi oina recover tawba ngamdri BDF personnel sing asi MLA house guard oina tharakpani adubu mataw karamna BDF personnel sing asi MLA gi farm house ta leiramliba no haibagi chapchaba maram khangba ngamdri makha tarakpasidi editorial column dagi lokhojarke separate administration mapung phaba haibadu ohelibra Manipur lengakna Manipur gi lengak sasan gi thabak tawribasi mamingtagi oina tawbaga chap manare Manipur gi ching amasung tam animakta lengak sasan gi mahau chap chana phanganba ngamdre chingna chingi thokpa tamna tamgi thokpagi mawongda hojik leibagum tawre Kukina taba Manipur gi district singda Manipur lengak ki sasan yobba ngamdre Kukising na ain thugaiduna makhoina leiriba district singda tawningba tawba Thabak tawrakpa matamda lengakna mafam matam chana lengak leiri leba ase ain chatnaribani haiba adu thabakna chap chana utpa ngamdre masina chin Kuki jo singna Manipur gi apunba saktam thugairaga makhoigi oiba separate administration ama taliba si mapung phan bagum urakli masigi maram haibabu Kukina tariba district singda miteina khong thangjinba ngamdre Micham Maitai Singh da natana Manipur lenga ki chief minister dagi horaga tai minister sing amadi MLA fawba khongda bangamdre masina loidri mitai na taba tampaki mafam sing da su Kuki sing na khongdarak bangamdri Kuki na taba district sing da leiba sarkar gi loisang sing da lenga ki maitai karmachari amata thabak tawbo changba ngamdana lerakli basi chahi amaga tha manga sujilagle masigi mathakta Churchanpur Kangpopi More amadi atai Kuki taba mafam sing da hana yelongai dagi khunda laita duna leraklaba Maitai Singh mayumakai mai thaduna tanthokpirakpadagi hojik relief camp ta waba punsi amada leiri maduna amuk hanna masa masagi mimda hanjinduna leiba haibadu oithoklaroi fibam amada leiri haiba yai Oiriba fibam asida Manipur gi chief minister N Birena aihangna chief minister oiriba si Manipur pumbagini haibadu khanba taragadi chief minister na chingtam animak sinba thungna chatuna lengak sasan tawba ngampham thoi hojik chingi mafam singda chathok tasin tawba yadana makhoina thokpa lengak sasan amagi makhada leiriba si Apunba Manipur gi saktam thugairakpani haina lawba yai masigi mathakta separate administration tanbagi akanba khongjang sangsiliba Kuki MLA tarasu makhoi khongjang handokpagi mahuta nongmagi hena kangkhalakli Manipur thugainaba honnarakliba Kuki MLA tarasigi mathakta Manipur lengak amadi Bharat lengakna karigumba aingi oiba thaba amata lokhatpa ngamdana kaw thabagum thadoktuna thamli Maduna fibam asidadi Manipur gi apunba saktam kaidana thamnaba hotnabada Manipur lengakna thodang amata lawdabaga chap manabagum tawre masi yamna laibak thibani Manipur gi lenga ama ichau chawna leiraga lengakna chingama sung tam animakta
Lengak sasan tauba amadi chingda ain chatna hanba ngamdaba haibasi lenga asi pura fail oire haibadu takjabani. Haujiksu Churachandpur More Kangpokpina chingba kuki taba mafamsingda Kukisingna Manipurgi apunba saktam thugainaba miyamgi oiba khongchat protest amadi anti Manipur oiba kholaw kaya lawbagi thabak chathabada Manipur lengana karigumba action amata lokhotpa ngamdana leiri. Yamna ngaglibadi mafamsing aduda leiba district administration ki thabak tawriba DC sing law and order ngakpagi thabak tawriba police sing fawba leina karigumba ain gi thabak amata lokhatpa ngamdana leiri. Adubu Manipur ki tampaki lamdadi miyamgi oiba maram chaba rally amadi protest na chingba chathaba phawbada lengak leiri lamdam asi ain chatnaba lamdamni haibadu uttuna lengakna police thajinduna thugaiba amadi phaba punbagi thabak chathari. Tampak lamda Manipur police na mathawna phariba Manipur lengakna leibak ngakpagi thabak tawbagi mami tahaliba asigumna chingi lamdasu chap manana tawba ngambagi thawna adu leifam thokpani. Adubu Leifam thokpa Manipur lengaki thawna adu chingi lamdadi leitabanina separate administration taliba Kukisingidi matol thokpa haibadu oire. Numit khudingi makhoina taliba separate administration ki demand fangle haibaga Manipur dagi tungana leiraba lamdam amagum tawningba anti Manipur oiba thabak kaya chatharakpagi achoba maram ama oiri. Maduna Manipur lenga asi mamingtagi oina leifam thokte Manipur lenga na hojik oiriba Manipur ki fibam asida Manipur ki apunba saktam kaidanaba loinana Manipur ki apunba saktam thugainaba honaraliba kangbusing mafam matam chana laksinduna ain gi oiba thabak adu lokhatuna lengak leiri shasan leiri lamdam asi ain chanaba lamdamni haibadu Manipur lenga na mayek seng utpa ngamgadabani. Masing ngamnaba Manipur lengak paiba yauriba chief minister dagi horaga atai minister sing amadi MLA singna masagi thodang adu masak khangna pangthoknaba honafam thoi. Makha tarakpa update da BJP ki spokesperson Lamjathang Hawkif Takihan khangan khibagi action lokhatkani CM local TV channel amada Kuki supremacy and its propaganda haiba topic da khana nainabada saruk yaraduna thadau international committee ki wafam sing sawgatluba BJP Manipur Pradesh ki wangangloi su oiriba thadau furup ki luchingba Michael Lamjathang Hawkif ki yumda khulai paiba mioi tara romna mahagi Churachandpur da laiba Filen village ki yumda pochai kaya amanga ta thoan batanantana nongmai round kaya kapsil lambagi thawong adubu chief minister nongthumam birena yaningdaba phongdokre. Chief minister ki social media X ta thagalakpa Choirol amada thodok adu pangdabagi thawongni lamdam asigi puwarida matam sangna saruk yaduna laklaba thadau drive amagi mathakta atamnana attack torokpa haibasi Manipur gi unity da singnabani loinana BJP gi wangongloi amagi imung manungda attack tawba haibasi akanba mawongda condemn tawi thodok aduda chenariba singi mathakta legal gi oiba chap chaba action lokhatkani haina phongdokhi. Ningsingba yabadi TV channel amada khannaninabagi thoramda saruk yakhiba BJP gi wangangloi Michael Lamjathang Hawkif ki yumda ngarang ahing pung 13 makhairom taba matamda kuki khulai paibasingna laktuna mahakpu koithi thikhi loinana yumgi araiba pochai kaya mai thaba pochai kaya thugai batanatana nongmai round ahum su kaptuna aki akhang pohalambani matam aduda Lamjathang Hawkif ti mahaki memda lekhide hairi.